Churachandpur Dr. Watpagi Awaba Thengnari Manipur Thogli Bairang Asina Sogalaba district ama Oiriba Churachandpur Nongmaina Panduna Sokpa Mising Layang Naba Surgeon Watpa Masung Mathau Taba Life Saving Drugs Sing Watpagi Awaba Mayoknare Churachandpur District Hospital Ge Superintendent Dr. Thengnari Thangluina Times of India da Phongdokpa Matungina Churachandpur District Hospital asida medicine consumable and essential items sing gloves amasung atay logistic items sing awat pamayoknare Hanadi Churachandpur gi aroiba ngamkhai kangbai fauba gari thaduna tangai fadaba polam sing laurubane adubu hogjikti transporter singna kangbai fauba chatlu haiba yadre haire mahakna makhata na hai hogjik mathau tariba si nongmaina palaba mi sing layengba ngamba doctor asine district asida nongmaina palaba mi sing layeng nabagi damak specialist surgeon sing mathau tari district asida hogjik nongmai maruna palaba mi sing layeng nabagi damak cardiothoracic surgeon orthopedic amasung vascular surgeon mathau tare mahakna makhata na hai imphal dagi kilometer hompuga taruk thapat Churachandpur yaugadaba lambi ase hogjik khwaidagi khudong thiba ma oire lambi asi khudong thiningai oibadagi Manipur government na Rahul Gandhi lakpa phauba chalan khide hogjik leiriba kaknaba resource asina district hospital asina nongmai maruna palaba mi chaniga marphudra rom layengkhre haukiba thada AIMS Guwahati dagi doctor khara hospital asida laklamkhe asigumba phibam asida IMA Mizoram unit na medical aid khara tharakhiba dubo thagatpa phongdoi hainasu Dr. Thengnari na phongdokhe mahakna makhata na hai hogjiki oina district hospital asina Mizoram phauraga medical supply sing tawre adubo hogjik leiriba limited resource asina nongmai maruna palaba sing layeng bahaibase aruba oire hogjik organization khara dagi Mizoram phauraga district health center asida medical supply tawri haire